Assalamualaikum warahmatullahi wabarakatuh. Ngasi matik magun layraba Jumaagi numit asida adom gi mafamda yamna pungning changkhol gadaba yamna kana gadaba video amuktang puduna lakchari hairiba video asi adom na pambi ragat ba adom na pungning yamna chamna khanbirabadi share tawbiyo amasung subscribe tawbiyo. Hairiba video adudi Yasin Sharif Pabagi kanaba Shure Yasin Sharif ki kanaba masung mahaki fazilat ado miyamda thamjage. Aikoina khoina khangnare madudi putlam kudingmakki thawa moy amamam lay hairiba thamoy adu Quran Sharif ki thamoy hairagadi karino haiba matamda Shure Yasin asini. Tasengnamak akoina khoi punnamakna khangnariba ngaktani madudi Shure Yasin Sharif ki masing thingamdraba kanaba kaya lay haibase khoina khangnariba hatani. Tirmizi Sharif ka hadis aman yamda thamjage madudi Huzur sallallahu alaihi wasallam na hidok pirami potlam khudingmakki thamoy amamam lay hairiba thamoy adu laybagumna Quran Sharif ki thamoy su Shure Yasin asini Quran Sharif ki thawai su Shure Yasin Sharif asini. Aduga kana kumana Shure Yasin asibu ayuk tasholabati Allah Ta'ala na mahakpu ayuk tegilaw khiduna numidang phawa Allah ki baraga makhada thambigani haibasi khoin khangnani banghatani. Aduga kana kumana Shure Yasin asibu Jumaagi numitta mahaki mapa natraga mama anigi maraktagi natraga kana gumba laikhidaba amagi damakta solmata ragadi adugum labaneki phangani haibade Shure Yasin da yauriba huruf khudingmakki mahutta badla Shure Yasin Sharif da yauriba mahut haraf khudingmakki badla ta Allah Ta'ala na pina bigani. Kaya ki matik makun lay kraba kaya ki matik makun chaw kraba Allah Ta'ala na ikoina pina biriba niyamat asi. Atubu ngasi di ikoina Shure Yasin Sharif asibu son badilairatna Quran Sharif asibu no mapaw law tharaga son ge haibagi ikoida wakhan lay khidre ikoida isai nongmai da hena thawai lup nakre. Thaina gi matamdadi ikoina Fajar namaz handorapa matamda hallaman kayana Quran Sharif Quran tilawat tawbagi makhon wa haudana tanarami adubu haujiki matam asidadi ekhoina hek fajar namaz handorapa matamda khabar kagas pabagi system oina chatnakre. Asi karigi tamaktano ekhoina khoida layribe iman aikoina khoida layriba iman gi changa se atu matik son khiba na maram oiragani. Aduga hairiba Shure Yasin Sharif asi kana gumbana paba taragadi mahagonda awaba lairamba khuding makokani Allah Ta'ala na kaya gi matik kana ba si thambiriba Shure Yasin Sharif asida kana gumbana Shure Yasin Sharif asibu solabadi mahaki awat palayba Shure Yasin Sharif ki sonbagi kana bakhala khaktang thamjage madudi kana kumana Shure Yasin Sharif asi solabadi phi laitaba mahaki nanga lairamba do mahaki phi awat pa phiron laitaba do laihanmigani kana kumana Shure Yasin Sharif asi solabadi mahangonda lairamba awaba khudingma kokpigani masung kana kumana Shure Yasin Sharif asi soladi adugumna banupi mawa mapuroi ba phangna banupi hairiba haba mawa mapuroi ba Allah Ta'ala ki mai kaidagi Allah na sinbira kani amasung kana gummana musafir da chatlaba Shure Yasin asi solaba hairiba musafir atu Allah ki mai kaidagi Allah ki mateng phangani amasung kana gummana Shure Yasin asi Sharif asi solabadi mahangonda gamgin awab khurima kokthok pigani habase Allah Ta'ala na
Allah Ta'ala na haidok pireba wafamni aduna mat yamna matik makun leireba Surah Yasin Sharif ni Quran Sharif ki dil ni akhoi na khoi Surah Yasin Sharif asibu nomad amuktang di tangai phatana sonna bu kidamakta Allah na tawfik pi ne bawasna amasung sonna ba hodamina inshallah.